ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯅꯦꯛꯄ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯅꯩ, ꯀꯝꯗꯧꯖꯦꯕ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗꯤ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝ ꯈꯪꯅꯔꯛꯂꯕꯗꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯒꯣꯄꯥꯜꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥ ꯌꯥꯎꯍꯜꯂꯛꯀꯅꯣꯗꯁꯨ ꯍꯥꯏꯔꯤ꯫ ꯑꯔꯦꯕꯗ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥꯕꯨꯅꯦ, ꯐꯩꯖꯩ ꯆꯤꯡꯉꯒꯅꯦ ꯁꯣꯏꯅꯥꯏꯔꯒ ꯂꯩꯕ꯭ꯔꯥ, ꯖꯦꯜ ꯌꯧꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗꯨ ꯌꯧꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏ꯫ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯆꯨꯔꯣꯜ ꯄꯥꯔꯣꯟ ꯑꯣꯏꯒꯗꯧꯔꯤꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯗꯧꯔꯁꯤ, ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯥꯕꯜꯗꯨ ꯄꯥꯎ ꯑꯃ ꯄꯤꯁꯜꯂꯒ ꯀꯧꯊꯣꯛꯂꯁꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯕꯨꯡ ꯍꯣꯏꯒꯗ ꯂꯩꯔꯤꯕꯅꯤ, ꯃꯗꯨ ꯀꯔꯤꯅꯣꯝꯃ ꯇꯧꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎ ꯄꯤꯕ ꯁꯥꯔꯒꯦ, ꯑꯗꯨꯒ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯆꯪꯉꯒ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯍꯧꯔꯣ꯫ ꯑꯦꯔꯥ, ꯃꯗꯨ ꯌꯥꯔꯣꯏꯗ, ꯊꯥꯕꯜꯅ ꯑꯉꯥꯡꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯉꯥꯡꯗꯨ ꯀꯔꯤꯝ ꯇꯧꯔꯝꯃꯅꯨ, ꯅꯪ ꯀꯔꯤꯅꯦꯅ ꯈꯨꯝꯗꯣꯔꯤꯒꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯗꯨ ꯐꯛꯀꯥꯏꯕ ꯈꯣꯠꯀꯥꯏꯕ ꯇꯧꯔꯝꯃꯦꯅ ꯈꯜꯂꯣ, ꯃꯥꯅ ꯊꯣꯡ ꯍꯥꯡꯖꯤꯜꯂꯝꯃ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯕꯥꯏꯔꯦꯟ ꯇꯥꯔꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯆꯨꯝꯃꯤ, ꯑꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯅꯤ? ꯁꯨꯝꯗꯧꯔꯁꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯂꯥꯎꯅ ꯈꯣꯡꯅꯔꯒ ꯐꯨꯅꯔꯁꯤ, ꯑꯗꯒꯤ ꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯦꯟꯊꯣꯔꯛꯂꯅꯤ꯫ ꯃꯣꯏꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯛꯅꯔꯒ ꯈꯥꯝꯅꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯅꯪꯅꯅꯦ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯥꯏꯅꯤꯡꯊꯧꯗꯅꯦ ꯐꯨꯝꯃꯨꯔꯣ꯫ ꯑꯁ, ꯑꯩꯗꯤ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯨ ꯈꯪꯁꯨ ꯈꯪꯗꯅ, ꯏꯁ ꯂꯣꯏꯔꯦꯍꯦ, ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯅꯦꯒꯦꯅꯦ, ꯀꯣꯏꯊꯤ ꯊꯤꯌꯨ꯫ ꯐꯔꯦꯁꯦ, ꯐꯨꯅꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯝꯗꯦꯅꯦ ꯃꯁꯦ ꯍꯥꯏꯔꯒ ꯑꯃꯗꯨꯅ ꯑꯃꯨꯛ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯎꯅꯗꯨꯅ ꯈꯠꯂꯛꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯥꯝꯅ ꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯅꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯎꯅ ꯈꯣꯡꯅꯗꯨꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯃꯤ ꯈꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯩ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯎꯅ ꯈꯣꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯅꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯈꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯕꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤꯗꯅ, ꯀꯔꯤꯒꯤ ꯈꯟꯅꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯃꯤ, ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯗꯨꯅ ꯃꯔꯩ ꯌꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯊꯕꯛ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯔꯩ ꯁꯪꯗꯥꯅꯗꯨꯅ ꯑꯃꯨꯛ ꯐꯨꯅ ꯑꯃꯨꯛ ꯅꯝꯁꯤꯟꯅ ꯑꯃꯨꯛ ꯈꯥꯝꯗꯣꯛꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯔꯛꯇ ꯂꯨꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯨꯞꯊꯗꯨꯅ ꯆꯠꯈ꯭ꯔꯒ ꯊꯥꯕꯜꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯣꯏꯊꯤ ꯊꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯣ ꯐꯪꯂꯕꯗ ꯇꯧꯈꯥꯏꯗꯨꯅ ꯍꯧꯖꯤꯛ ꯒꯣꯄꯥꯜꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯣ ꯇꯞꯅ ꯁꯨꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯄ ꯁꯥꯗꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯈꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯗꯣꯛꯅꯕ ꯁꯥꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯏꯟꯅ ꯀꯥꯎꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯌꯨ ꯊꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯒꯣꯄꯥꯜ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ꯫ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯃꯍꯧꯁꯥ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯊꯕꯛ ꯁꯨꯕ ꯀꯥꯔꯛꯂꯒ ꯅꯨꯡꯊꯤꯜꯒꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛꯀꯁꯨ ꯊꯕꯛ ꯆꯠꯂꯨꯔꯦ꯫ ꯁꯣꯝꯗꯗꯤ ꯒꯣꯄꯥꯜ ꯊꯥꯕꯜ ꯂꯣꯏꯒꯤ ꯄꯥꯎ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯧꯔꯤꯕꯅꯤ꯫ ꯊꯥꯕꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ
lainana yum aduki lining thau amati laiduk thanduna khuman gurubu khudum jarakli asumna mahanga torakpata lining thau ka ado imot motion ba lebak to khairam bagi mawong ma tawba aduta lainana karino ne lining thau sida mi lebak to khairam bagi mawong tawri basibo natragana hawlona ga khogai hi bijala sibo asumna khallaga mahak ningthina lebak ado vai tesillamli aduga lai khurum lamlaga mahak thorakli masigi matung lainana mahaki mapuroipa thabalda lai khurumba loraga matungda pawado tamlagi haiduna mahak lai khurumba do makha chathari lai khurumba loraba matungta laina thabalgi manakta parprap laktuna laining thawatu ta khogai rambagi pawado tamge haiduna tawri ngai mapalda mi amana kowki khonjal taba adutta thabalna angai ko mi ko mali asumna hairaga mapan tholakpada thabalgi makubo oiriba lainagina mapa ato leptuna leirami matam aduta thabalna phabung kadom chapirubano kakapiro numidang waram sidabo adumna haidunna hojik imungda punna changmindarakli matam aduta thabalna phabung kadom da chapirubano numdang waram sida lakpidi basibo ai ibongo ai si nangi yom masida lakli basi maram ba laidana lakli bani ne ai hai yamuna taw ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯛ ꯄꯥꯎ ꯇꯝꯂꯛꯄꯗ ꯅꯪꯒꯤ ꯏꯃꯨꯡꯁꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯗꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯍꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯠꯁꯦꯝ ꯇꯧꯁꯜꯂꯝꯕꯗꯒꯤ ꯑꯩꯅꯁꯨ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯊꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ ꯄꯣꯠꯁꯦꯝꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯂꯧꯊꯣꯛꯂꯒ ꯖꯩꯒ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯨ ꯂꯣꯏꯅ ꯐꯔꯦ ꯄꯥꯕꯨꯡ ꯃꯥꯏꯕꯗ ꯌꯦꯡꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯐꯩ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯅꯥꯏꯗꯅ ꯅꯈꯣꯏꯅꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯈꯔ ꯇꯧꯊꯣꯛꯄ ꯐꯩꯀꯣ ꯌꯨꯝꯊꯣꯡ ꯄꯣꯛꯇ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯐꯔꯦ ꯅꯈꯣꯏꯁꯨ ꯄꯣꯊꯥꯖꯍꯧꯔꯣ ꯑꯗꯨꯒꯅꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤꯅꯦ ꯑꯩꯒꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯎꯀꯣ ꯑꯩꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯂꯩꯅꯥꯒꯤꯅ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯅꯥꯅ ꯊꯥꯕꯜꯗ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯕ ꯂꯥꯏꯅꯤꯡꯊꯧꯗ ꯈꯣꯒꯥꯏꯔꯝꯕꯒꯤ ꯄꯥꯎ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯅꯥ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯗꯨꯒ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯗꯨꯡ ꯆꯠꯈ꯭ꯔꯒ ꯃꯅꯤꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯗꯨꯡ ꯂꯥꯎꯕ ꯑꯃꯗꯤ ꯌꯨꯝꯊꯛꯇ ꯄꯦꯔꯦꯛ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯗ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯐꯔꯨꯔꯕꯅꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯃꯤꯅ ꯍꯥꯏꯅꯕ ꯂꯩ ꯄꯣꯠꯁꯦꯝꯁꯤ ꯁꯠꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯅꯩꯌꯦꯗꯅ ꯍꯥꯏ ꯃꯗꯨ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯥꯅ ꯉꯁꯥꯏ ꯂꯥꯏꯅꯤꯡꯊꯧꯗ ꯈꯣꯒꯥꯏꯔꯝꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯝꯃꯤ ꯃꯇꯝ ꯑꯗꯨ ꯊꯥꯕꯜꯅ ꯍꯧꯗꯣꯡꯅꯒ ꯈꯣꯒꯥꯏꯔꯤꯕ ꯖꯥꯠꯂꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯈꯪꯗꯦ ꯍꯧꯗꯣꯡꯅ ꯈꯣꯒꯥꯏꯔꯤꯕ꯭ꯔꯥ ꯋꯥꯏꯁꯨ ꯅꯟꯅ ꯇꯩꯊꯣꯛꯂꯝꯕꯒꯨꯝ ꯇꯧꯏ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯃꯤꯅ ꯇꯧꯕ ꯃꯥꯜꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛ ꯂꯧꯁꯤꯟꯗ ꯉꯥꯏꯇ ꯆꯠꯂꯤꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯗꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯜꯂꯒ ꯃꯈꯥꯗ ꯗꯨꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯀꯤꯒꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏꯒꯤꯗ ꯌꯦꯡꯕꯤꯕ ꯂꯥꯛꯑꯝꯕ ꯑꯃꯥꯏꯕꯗꯨ ꯍꯌꯦꯡ ꯑꯃꯨꯛꯇꯪꯒ ꯆꯠꯂꯒ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯇꯥꯃꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯃꯁꯦ ꯏꯇꯩ ꯒꯣꯄꯥꯜꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯃꯤꯉꯣꯟꯗ ꯑꯗꯨꯝꯕ ꯂꯥꯟꯅ ꯂꯧꯒꯅꯨꯅꯦ
ꯍꯣꯏ ꯑꯩꯁꯨ ꯃꯉꯣꯟꯗ ꯆꯤꯡꯒꯗꯕꯗꯤ ꯅꯠꯇꯦ ꯐꯔꯦ ꯑꯃꯥꯏꯕꯗꯣ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯅꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗ ꯂꯩꯍꯟ ꯇꯧꯕ ꯌꯦꯅꯁꯨ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯥꯏꯕꯗꯣ ꯀꯧꯔꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯥꯕꯜ ꯑꯃꯗ ꯂꯩꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯗꯨꯃꯛ ꯈꯥꯡꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯊꯥꯕꯜꯅ ꯍꯥꯏ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯂꯛꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡꯁꯤꯡ ꯑꯗꯣ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯍꯩ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯑꯁ ꯌꯦꯡꯂꯒꯨꯝꯁꯤꯁꯦ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯃꯈꯣꯟ ꯊꯣꯛꯍꯜꯂꯣꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯕꯜꯗꯨ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯣ ꯊꯕꯛꯁꯨ ꯀꯌꯥ ꯂꯩꯇꯕꯒ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯆꯥ ꯅꯠꯇꯕ ꯑꯆꯧꯕ ꯄꯣꯠꯁꯦꯝ ꯑꯃ ꯊꯥꯈ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯁꯠꯄꯗꯤ ꯉꯝꯂꯔꯣꯏꯕꯣ ꯄꯣꯠꯇꯨꯕꯨꯗꯤ ꯑꯩꯅ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯨ ꯃꯌꯥꯏꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯖꯥꯃꯥꯏꯕ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯑꯃꯗꯤ ꯄꯩꯁꯥ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯦꯜ ꯑꯃꯗꯤ ꯃꯇꯝꯗꯣ ꯄꯥꯝꯃꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯕꯗꯒꯤ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯨꯠ ꯇꯥꯛꯅ ꯁꯤꯒꯗꯧꯔꯤ ꯑꯣꯖꯥꯃꯥꯏꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯏꯕꯨꯡꯉꯣ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯣꯖꯥꯃꯥꯏꯕ ꯍꯥꯏꯕꯤꯌꯨ ꯀꯗꯣꯝꯗꯒꯤ ꯇꯧꯔꯛꯄꯅꯣ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯃꯈꯥ ꯃꯩꯔꯝꯗꯒꯤ ꯇꯧꯔꯛꯄꯅꯤꯗꯣ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯅꯪꯒꯤ ꯌꯦꯛꯅꯕꯒ ꯂꯩꯕ꯭ꯔꯣ ꯑꯣꯖꯥꯃꯥꯏꯕ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ꯭ꯔꯥ ꯈꯟꯖꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯄꯁꯨ ꯃꯥꯜꯂꯤ ꯐꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕ ꯈꯔ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯇꯥꯏꯅꯖꯕ ꯉꯝꯂꯔꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯣꯖꯥꯗ ꯅꯪ ꯍꯥꯏꯕꯤꯈꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕꯒꯗꯤ ꯑꯣꯖꯥꯅ ꯈꯪꯕꯤꯕ ꯂꯩꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯑꯣꯖꯥꯗꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯣꯡꯒꯥꯈ꯭ꯔꯦꯅꯦꯍꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯕ ꯑꯃꯥꯏꯕꯁꯤ ꯂꯩꯕꯕꯨꯗꯤ ꯂꯩꯔꯒꯁꯨ ꯅꯪꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯐꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯊꯛꯀꯤ ꯊꯥ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯑꯃ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯀꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯌꯥꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯕꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯒꯣꯄꯥꯜꯗ ꯆꯤꯡꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯥ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯃꯥꯏꯕꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯑꯃ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯂꯩꯅꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯌꯨꯝꯁꯦ ꯁꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯇꯥꯆꯧ ꯒꯣꯄꯥꯜꯅ ꯇꯧꯔꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯈꯪꯒꯅꯤ ꯍꯥꯏꯔꯝꯈꯤꯕꯅꯤ ꯐꯔꯦ ꯑꯩꯅꯦ ꯄꯥꯕꯨꯡꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯉꯔꯥꯡ ꯄꯥꯕꯨꯡ ꯂꯥꯛꯑꯝꯕꯗꯨꯗꯁꯨ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯥꯏꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯗ ꯇꯥꯟꯅꯁꯦꯅꯁꯨ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯊꯟ ꯂꯩꯍꯧꯕ ꯀꯤꯒꯗ꯭ꯔꯣ
ꯀꯤꯗꯤꯌꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒꯗꯤ ꯀꯤꯗꯕ ꯍꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯍꯤꯡꯒꯣꯜ ꯊꯝꯕꯜ ꯁꯥꯃꯟꯁꯤꯡꯒꯤ ꯁꯨꯔꯒ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯜ ꯊꯤꯟꯊꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩ ꯀꯔꯤ ꯇꯧꯕꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯏꯅ ꯅꯝꯂꯦ ꯂꯥꯏꯅ ꯁꯣꯛꯂꯦ ꯍꯥꯏꯗꯅ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝ ꯃꯊꯪ ꯍꯣꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝꯕ ꯊꯕꯛ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯩꯕ ꯑꯃꯥꯏꯕ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅꯦ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯄꯨꯕꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤꯁꯤꯗ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯩꯔꯣ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯗꯣ ꯑꯥꯗ ꯃꯇꯣꯝꯇ ꯂꯩꯍꯧꯏ ꯑꯗꯨꯅ ꯑꯩ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯀꯦ ꯐꯔꯦ ꯐꯔꯦ ꯇꯧꯕꯇꯕꯨ ꯄꯨꯡ 4 ꯌꯧꯈꯤꯕꯗꯤ ꯌꯥꯗꯦꯀꯣ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯎꯅꯍꯧꯒꯗꯕ ꯑꯃꯥꯏꯕꯅꯤ ꯍꯣꯏ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯜ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯕꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯃꯩꯇꯩ ꯌꯨꯝꯁꯥꯅꯤ ꯏꯅ ꯀꯨꯞꯄꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯜꯂꯤ ꯍꯦꯛ ꯆꯪꯈꯤꯕꯗ ꯂꯥꯏꯒꯤ ꯂꯥꯏꯀꯣꯜꯒꯨꯝꯅ ꯏꯪ ꯂꯥꯎꯏ ꯊꯥꯕꯜ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯌꯦꯡꯉꯛꯄꯗ ꯂꯩ ꯃꯈꯜ ꯁꯨꯅ ꯁꯥꯠꯄꯗ ꯅꯠꯇꯅ ꯂꯥꯏꯗ ꯆꯪꯒꯗꯕ ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯔꯝ ꯀꯌా ꯁꯨꯅ ꯁꯥꯠꯄꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕ ꯎ ꯄꯥꯝꯕꯤ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯕꯒꯨꯝꯅ ꯇꯧꯔꯤ ꯊꯥꯕꯜ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯂꯩꯅꯥꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦꯟꯗꯜꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯊꯝꯃꯝꯃꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯃꯄꯥꯗꯨꯒꯤ ꯁꯦꯟꯗꯜ ꯑꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯆꯪꯉꯛꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄ ꯃꯀꯣꯛ ꯑꯗꯣ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯤ ꯈꯗꯥꯡꯒꯤ ꯀꯣꯏ ꯑꯗꯨꯁꯨ ꯄꯨꯡꯉꯧ ꯉꯧꯔꯤ ꯃꯀꯣꯛꯀ ꯖꯇꯥ ꯄꯨꯜꯂꯤ ꯇꯞꯅ ꯊꯣꯔꯛꯂꯒ ꯀꯔꯥ ꯍꯪꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯃꯥꯏꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯣꯏꯔꯝꯖꯔꯤ ꯏꯕꯨꯡꯉꯣ ꯈꯣꯏꯔꯝꯃꯨ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦꯗ ꯃꯥꯡꯒꯣꯜ ꯂꯥꯡꯗ ꯀꯥꯡꯈꯠꯁꯤ ꯀꯔꯤ ꯊꯕꯛ ꯊꯧꯒꯥꯏꯒꯤꯗꯃꯛ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇꯗꯤ ꯂꯥꯛꯄ ꯃꯥꯜꯂꯤꯗꯣ ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯤꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯁꯤ ꯐꯠꯇ ꯅꯨꯡꯗ ꯂꯥꯏ ꯇꯤꯟꯒ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯊꯣꯛꯂꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯅ ꯂꯩꯗꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯌꯨꯝ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯅ ꯁꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦꯕꯣ ꯍꯣꯏ ꯏꯄꯨ ꯑꯃꯥꯏꯕ ꯀꯨꯏꯖꯗ꯭ꯔꯤ ꯐꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯅꯤꯡꯊꯧꯁꯤ ꯃꯄꯥꯟ ꯊꯣꯛꯂꯦ ꯂꯩꯅꯤꯡꯊꯧꯒꯤ ꯀꯥꯗ ꯐꯨꯝꯍꯩꯗꯕ ꯄꯣꯠ ꯐꯨꯝꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯗꯣ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯗꯨꯒ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯅꯕꯒꯤ ꯇꯧꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯂꯥꯛꯂꯣ ꯑꯗꯨꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯁꯤꯀꯣ ꯑꯗꯨ ꯏꯄꯨ ꯑꯃꯥꯏꯕ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯅꯔꯗꯅꯤ ꯑꯩ ꯈꯪꯉꯤ ꯁꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯂꯩꯋꯥ ꯑꯃ ꯇꯥꯛꯀꯦ ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯅꯍꯥꯛꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯇꯥꯏꯔꯦꯜ ꯑꯃꯅ ꯂꯨꯞꯂꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯆꯥꯏꯊꯣꯛꯎ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯒꯗꯤꯀꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯦꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯨꯖꯨ ꯂꯈꯥꯝ ꯍꯥꯏꯕ ꯃꯅꯥ ꯑꯗꯨ ꯊꯥꯔꯣꯏꯗꯕꯅꯤꯀꯣ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯃꯗꯨꯗꯤ ꯂꯥꯏ ꯇꯤꯟ ꯇꯥꯟꯅꯅꯕ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯊꯥꯗꯣꯛꯆꯩ ꯃꯗꯨ ꯊꯥꯔꯨꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯧꯔꯣ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ
ꯐꯒꯅꯤ ꯑꯣꯖꯥ ꯃꯩꯕ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯀꯠꯆꯔꯝꯒꯦ ꯇꯧꯔꯝꯒꯅꯨ ꯇꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯩ ꯑꯁꯤ ꯊꯠꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯠꯂꯝꯃꯨ ꯑꯗꯨꯒ ꯅꯈꯣꯏ ꯂꯦꯡꯈꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯂꯒ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯊꯦꯡꯅꯕꯗ ꯇꯥꯔꯦꯗꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ ꯃꯃꯥꯡ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯊꯦꯡꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯉꯝꯈꯤ ꯍꯥꯏꯕꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯣꯛꯆꯟꯈꯤꯕꯅ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤꯗꯣ ꯐꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤꯗꯅ ꯐꯩ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯂꯥꯟꯖꯗꯕ ꯀꯥꯏꯖꯗꯕ ꯑꯃꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯩꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯁꯣꯜꯂꯒ ꯇꯔꯦꯅ ꯂꯨꯞꯂꯒ ꯏꯃꯨꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯂꯣꯏꯅꯃꯛ ꯈꯤꯛꯇꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯇꯥꯖꯗꯕ ꯈꯪꯒꯗꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯗꯨꯒ ꯊꯥꯕꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯊꯥꯕꯜꯒ ꯁꯛꯇꯝ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯊꯋꯥꯏꯃꯤ ꯑꯃꯁꯨ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯐꯖꯔꯕ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯕꯤꯔꯤ ꯑꯗꯨꯕꯨ ꯊꯥꯕꯜꯒ ꯁꯛꯇꯝ ꯃꯥꯟꯅꯕ ꯑꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛꯇꯃꯛ ꯆꯪꯈꯤ ꯂꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯊꯥꯕꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯈꯣꯏꯅ ꯀꯧꯊꯣꯛꯂꯤꯕꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯂꯩꯅꯥꯒꯤꯅ ꯃꯄꯥꯗꯣ ꯉꯟꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯥꯕꯜꯁꯨ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯊꯥꯕꯜ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯌꯨꯝꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯁꯤꯡꯎ ꯂꯥꯏꯁꯤꯡ ꯇꯥꯏꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯗꯅ ꯁꯤꯗꯤ ꯑꯃꯥꯏꯕ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯖꯥꯠꯅꯣ ꯑꯁꯨꯛ ꯀꯟꯕꯁꯤꯕꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯕꯦꯝꯃ ꯑꯅꯤꯁꯤꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕꯁꯤꯅ ꯃꯈꯣꯏꯁꯤ ꯂꯥꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯖꯥꯠꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯏꯄꯨ ꯑꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯣꯔꯥ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯐꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩꯗꯤ ꯁꯤꯗ ꯐꯝꯂꯣꯏ ꯀꯧꯅꯥꯒꯤ ꯐꯛꯇ ꯐꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯧꯅꯥꯒꯤ ꯐꯛ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯃꯦꯟꯗ ꯊꯥꯔꯤ ꯑꯗꯨꯒ ꯐꯝꯃꯦꯟ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯃꯄꯥ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯃꯛꯀꯤ ꯇꯧꯍꯜꯂꯤꯕꯖꯥꯠꯅꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯔꯩꯅꯤ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯅꯈꯣꯏ ꯀꯤꯒꯅꯨꯀꯣ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯂꯥꯏ ꯑꯃ ꯍꯧꯖꯤꯛ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯑꯃꯨꯕ ꯂꯥꯏꯅꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯁꯨ ꯌꯥꯎꯗꯦ ꯄꯥꯏꯔꯒ ꯂꯩ ꯃꯂꯪ ꯇꯔꯪꯗ ꯑꯗꯨꯅ ꯂꯥꯏ ꯑꯁꯤ ꯀꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯈꯨꯔꯨꯝꯒꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯊꯥꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏꯅ ꯆꯠꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯇꯅꯕ ꯍꯥꯏꯔꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ꯭ꯔꯥ ꯑꯃ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯄ ꯇꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯃꯨꯕ ꯂꯥꯏ ꯑꯁꯤ
कौथोक्लब मतुंगदा लाइनिंग थौबु कौशनबनी फरे अदुना हौजिक्ति पोलम चेरम अनि थोंगना लांगदबनी अमना लाइनिंग थौ कौशनबगी पोलम अदुगा अमना लाइनिंग थौगी कादा लैरिबा मख्वांग जाउतबा लाइमु असै मसी कौथोक्खिनबगी पोलम अनि थोंगा लांगदबनी असुमना तौदुना आमाइबा लोया लाकपना हाइबदगी पोलम अनि थोंना लांखी अमना अथेन पोटनी अदुगा अमना साहिंग नाहिंगी वना तौई येरुम अमती अतै पोलम कया अमा चंगली मतम अदुता आमाइबा लोया लाकपना मथमोइदा खंजै तौगदौरिबा थबक असिना कयागी मतिक साथिरकदबनो हाइबदो खंगबा ngamdri अचौबा लंजाव अमदि थोक्लगदरा येंगबद तारेदना मसीगी लाई असिबु सानबा ngamliba आमाइबदुसु अराइबा आमाइबदि नत्ति अदुबो मानददि ngamहल्लरोइ ताइबंग मियुइबगिदमक्ता कथोक्लबा पुन्सिनि अइना ngamननबा होनगनि फै आई इचा सा इनाउसा नखोइ पुनमक मांगोल असिता लेंगदा लेरमु इमुंगदा ग्रोंग ग्रांग तोरबसु सुचंग चंगलकनुको आइना थोरक्तिबा फावगा अदुगा थोंगालदा कौरिदा मीना करोक्लबसु नखोइना थोकपा यारोइ आइना थोरक्लगा नखोइदा वा हाइतिबा फावगदि नखोइ तुमिन नमाइ लुक्थना लेगदबनिको असुमना हारमलगा लोया लाकपा इमुंग लोमदा चंगकली लाइनिंग थौगे काचिंदा लैरिबा लाइमु मख्वांग याउदबदु तांथोक्नबगिदमक्ता माग लाइनिंग थौ कारोमदा लाइमु अदुबु ताइननबा पोलम चिरम सिंगदो पाइरगा लाइनिंग थौगी कारोमदा परप संगसिलकली असुमना संगसिलकलब मतुंगदा महागना पोलम चिरम सिंगदो थेंदुना थमली मतम मदुदा मख्वांग याउदबा लाइमु अदुना ममित मनादो मुसिंमुना ngangsangnangna ilanglangna panglага मखुट अदो तिंथोक्तुना आमाइबा लोया लाकपदा यामना सावना मुन्ना येंगदुना लैरिबदु लोया लाकपा आमाइबाना उइ अदुबु करिसु नाचुंगदना लोया लाकपा तपना फमथै अदुगा पोलम चिरम सिंगदो लोइनमक थेंदुना थमले अदुगा लोया लाकपना लाइमु अदुदा येंगदुना हाइरकली आइनी लोया लाकपा आई नंगोद वफम अमा हाइगे आइना हाइगदरबा वफम मसि नाहना यारबदि नंबु आइना चैबि चैथियंग पीदना थादोकपिगनी अदुगा वफम मसिदा नाहना यादबा थोक्लबदि नंग जामा थीना चैबि चैथियंग फंगनिको नाहाकु थरकलिबा आमाइबा अदुगी मनाक्ता चत्तुना महाना तौ हारिबा थबक खुदिमक मंगोंदु वइना हंजिंदुना नांगा थबक असि तौगदबनी अदुगा आमाइबा अदुना तौरिबा थबक अदु कनागुंबा अमना इनसिनबा ओइरमलबदि इनसिलिबा मी अदुदसु नाहांगना चैबि चैथियंग पीबदा नतना अवाना ताहनगदबनी युमसिदगिदि नाहाक हनख्रो हौजिक्ति लोया लाकपा अइना खंगलबनिना नंग लैबा याररोइको चलो 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 अदुमना हाइरकपदा लाइमु मख्वांग याउदबदुना मया अदो लाउना काथोरकली मुसिन मुना मया अदो लाउना काथोरकलगा मया अदुदगी कामथोरकपा अमुबो मैखुसिंग अदुना लोया लाकपकी मसा पुंबा युमसिनकी मतम अदुदा लोया लाकपदो ममितो मुसिन मुरगा लैमाइदा चप तिंथोक्तुना तारगा मसा अदो थक थक निक्तुना खांखी वारी असिगी मरी सुबा तांकक मतंग असिदा लोइसिनजरी मथंगी तांकक सिंगदना करी कमदोरकपगे हाइबदो मयाम पुन्नंग गाइमिनरसी मयाम बोरोइबदा मुक्का हना खुरुमजरी।